ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯝꯖꯈꯤꯕ ꯀꯦꯟꯁꯔ ꯐꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯁꯦꯝꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯑꯍꯟ ꯑꯃꯅ ꯃꯅꯤꯄꯨꯔꯤꯒꯤ ꯍꯤꯗꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄꯨꯌꯥ ꯅꯍꯥꯟꯋꯥꯏꯒꯤ ꯄꯨꯌꯥꯗ ꯏꯔꯝꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯂꯩꯌꯦꯕ ꯄꯨꯌꯥꯁꯦ ꯃꯈꯜ ꯃꯈꯜ ꯂꯩꯌꯦꯕꯀꯣ ꯄꯨꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯀꯤ ꯄꯨꯌꯥ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯑꯍꯟꯁꯤꯅ ꯇꯝꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯤꯗꯥꯛꯁꯦ ꯃꯈꯜ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯃꯌꯥꯝꯁꯨ ꯁꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯦꯀꯣ ꯑꯗ ꯃꯥꯅ ꯁꯨꯝ ꯂꯥꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯄꯣꯝꯕꯒꯨꯝꯕꯒꯤ ꯁꯨꯝ ꯂꯥꯌꯦꯡꯕ ꯌꯥꯒꯨꯝꯕꯗ ꯄꯣꯝꯕꯒꯤ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯦꯟꯁꯔ ꯅꯥꯕ ꯃꯤꯁꯨ ꯌꯥꯎꯕ ꯌꯥꯗꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯤꯗꯥꯛꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯐꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯍꯟꯁꯤꯅ ꯀꯦꯟꯁꯔꯁꯤꯗꯤ ꯀꯩꯅꯣꯅ ꯃꯁꯥꯅ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯀꯦꯟꯁꯔ ꯅꯥꯕ ꯃꯤꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯃꯤ ꯐꯕ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦꯅ ꯍꯥꯏꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟ ꯑꯇꯣꯞꯄ ꯑꯃ ꯂꯩ ꯗꯣꯀꯨꯃꯦꯟꯇꯔꯤ ꯍꯧꯖꯤꯛꯀꯤ ꯁꯦꯝꯃꯤꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯦꯝꯕ ꯃꯤꯁꯤꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯄꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯐꯪꯉꯛꯄꯅꯦꯕ ꯁꯤ ꯃꯇꯥꯡꯗꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯀꯦꯟꯁꯔ ꯐꯪꯕ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯞꯆꯈꯤꯕꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯈꯜ ꯑꯩ ꯈꯛꯇꯪꯅꯁꯨ ꯁꯦꯝꯗꯦ ꯃꯌꯥꯝꯅꯁꯨ ꯁꯦꯌꯔ ꯇꯧꯔꯒꯀꯣ ꯐꯦꯁꯕꯨꯛꯇꯁꯨ ꯁꯦꯌꯔ ꯇꯧꯋꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯕꯗꯩ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣই ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯍꯤꯗꯥꯛ ꯑꯃ ꯁꯨꯃꯥꯏꯅ ꯀꯦꯟꯁꯔ ꯐꯕ ꯉꯝꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯗꯤ ꯌꯥꯏꯅ ꯊꯥꯖꯔꯁꯨ ꯊꯥꯖꯗ꯭ꯔꯁꯨ ꯆꯦꯛ ꯇꯧꯕ ꯑꯃꯗꯤ ꯌꯥꯏꯅ ꯆꯠꯂꯒ ꯄꯥꯕꯨꯡ ꯁꯤꯗꯤ ꯀꯃꯥꯏꯅ ꯀꯅꯥ ꯐꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ YouTube kena tahu kan kita tiap hari punya ama agak lekbat doa juga. Saya amum rohen, magi memca. Ada skin cancer napa? Aku opta. Karena hanya tes ka kay tawraga atau pasi operation tawraga lagthok aga yengjena doain haiba ado operation daw ahan no ni na mu kamaina ya gidra ya ja khando loku ado ni ahan do oi da ni loku ni ai de kena taw ama phare khole gaina ama ju mai proof ka tawraga tawrak do adai ai jo amaina thaja ba haitare adai soidana pha ni na mai khallaga ni laksari chi liver mai cancer lai ko len harpa ado da sum lai no wakhan wa lai da kana da thena ga inda kitta inda ai ai sma si ado akoi hidap toy base kwa jar khani chalap sab ma se libi ni da sum kana ta bude sum kwa ka ti ha sa ba yam sa ba ni tra su ada se thamu bi lagi da subscribe ga jar khani chalap sab se masi yam ba number ko bo jin da ni sum su ga mai ko ni na ai ko mai kano ai isi hoye rimsa pai treatment tawra matungda hoye kano je akoina ai guwahati sasar ani guwahati sasar dagi guwahati dagi akoye kemo gi magi circle ama kapaga hala bane maisi ai tasena ai ni na yesi na bangi awu nazara ka ai si ai yang kam yang bai soi panggadra hai bu ani thajari matungna sabane 하여튼 포츠 파봉이다 포츠 레이라버니나고 너무 로설라가 탐독수로 무통비로 매야 거의 건비호로시네 하이나 봉 ani ma program to ne kuj khol ka ni 프로그램 독비로 아이디 해비다 그렇다네 파봉 이제 파잖아 매야나 강나 부수 거여버리나 캔서라서 머니푸르기디 아저거 게 너무 해봐 he de shu 용 그리기 나라 아니 칼레 tong dum le je ba pana ja ni ko
ผมยำเลยไปเลยตัวนี้ จะมาดิ้นเลยอันนี้การชิมมันก็จะเป็นความสั่ง มาใช่ อันนี้ฮาร์ดที่ดักที่แต่ก็ต้องพัฒนาดียารถ ยารไว้ से चाहिए और मरी फारे कैसे लेना नहीं ओवरी की ที่มา हाँ ได้แก่สุด चाहिए से या सिंह पान मिंग से रामचंद्र में कभी फेसबुक पे थेंग नजर नहीं आता तो मैं हम ताव जगी हम तो हम लोग जगह ना इधर तो पाव फार दिया है ना कुछ लाख चार तो ताना गया है ना पाव ang okay sa yan yan kesa मोबाइल से थेंगरा कुदेगी आंगांसिंगना कोइदा हारे हारे कुदेगी अपन एलदी कोइ थु केनो तोगे हम तो येंगांगे ना नै दिसंबर दा सिदा रेडिएशन तोबा सदिवा जेलपी दे लेबा बागना अमेरिकन ओनकोलॉजी दा रेडिएशन तोर मतुंगा दिसंबर 10 दा रेडिएशन कोर्स लोइरे au phani मैतै हिदाक ना समाय तौना इलाय लायना फबीगे तारगदी मायना मुंबई चला अखोइन होंतोरिबा पैसा मयाम दो अदु अखोइना हाना सि खंगहौद्रबनिना अखोइ लंथोरे अदु खंगबा मिको थिददी मदुगी पोतो थोहन्निंगदे हबा aduga phani jo khale isana haja ba bore adugi thijere ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯇ꯭ꯌꯨꯃꯔꯅꯦ ꯇ꯭ꯌꯨꯃꯔꯁꯤꯗ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯏꯖꯁꯤꯃꯀꯣ ꯁꯤꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯤ ꯀꯥ ꯍꯦꯟꯅ ꯃꯥꯁꯤ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯈꯣꯠꯄ ꯋꯥꯁꯜꯂꯛꯑꯦ ꯆꯥꯕ ꯋꯥꯁꯜꯂꯛꯑꯦ ꯃꯁꯥꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯌꯨꯅꯥꯝ ꯔꯟꯖꯤꯠ ꯍꯥꯏꯇꯥꯔꯦ ꯔꯟꯖꯤꯠ ꯀꯧꯋꯦ ꯃꯃꯤꯡꯁꯦ ꯑꯅꯥꯕꯁꯤ ꯃꯃꯤꯡꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯃꯤꯡ ꯀꯧꯋꯦ ꯃꯅꯥꯎꯄꯥꯅꯦ ꯑꯩꯁꯦ ꯁꯤꯗꯤ ꯏꯇꯩꯃꯅꯤ ꯍꯧꯖꯤꯛꯁꯤ ꯖꯤꯝꯗ ꯂꯩꯔꯦ ꯃꯣꯏꯅ ꯍꯥꯟꯅ ꯁꯤꯖꯗ ꯂꯩꯔꯦ ꯁꯤꯖꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦꯕꯀꯣ ꯑꯗꯒꯤ ꯔꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯃꯩ ꯌꯥꯏꯔꯦ ꯊꯥ ꯑꯃ ꯌꯥꯏꯔꯦ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅꯦ ꯁꯤꯗ ꯂꯩ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯖꯔꯦ ꯑꯗꯨꯒ ꯂꯥꯁ ꯁ꯭ꯇꯦꯖꯅ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯥꯇꯅꯥꯁꯦ 4 ꯁ꯭ꯇꯦꯖ ꯌꯧꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ 4ꯅꯤꯅ ꯃꯣꯏ ꯍꯥꯏꯁꯦ ꯁꯨꯝ ꯇꯧꯔꯒ ꯌꯦꯡꯁꯤꯅ ꯃꯣꯏꯅꯗꯤ ꯍꯥꯏꯔꯕꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯐꯔꯅꯤ ꯍꯥꯏꯒꯦ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯧꯖꯥꯟꯕꯤꯗꯅꯀꯣ ꯃꯌꯥꯝꯁꯤ ꯑꯣꯖꯥ ꯀꯩꯅꯣꯁꯤꯅ ꯀꯩꯅꯣꯝꯇ ꯊꯧꯍꯟꯕꯤꯔꯒꯗꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯖ ꯇꯥꯔꯦ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣই ꯏꯅꯥꯎꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏꯗ ꯂꯣꯀꯥꯟꯁꯤꯗ ꯃꯤ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯄꯅꯦꯕ ꯉꯁꯤꯁꯦ ꯊꯣꯡꯒꯥꯟ ꯊꯤꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯧꯔꯨꯔꯕꯅꯦ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯌꯧꯔꯨꯔꯕꯅꯦ ꯁꯤ ꯄꯥꯕꯨꯡꯁꯦ ꯊꯤꯕꯗꯧꯅꯦꯕ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯅꯥꯡꯊꯤꯡ ꯑꯆꯧꯕꯗꯒꯤ ꯄꯥꯕꯨꯡ ꯑꯃ ꯑꯗꯨꯒ ꯁꯤꯒꯤꯁꯤꯒ ꯁꯦꯝ ꯀꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯐꯖꯅ ꯀꯤꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔꯒꯤ ꯁꯦꯜꯁꯤꯡꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯅꯥꯕꯁꯦ ꯐꯖꯅ ꯀꯤꯌꯣꯔ ꯑꯣꯏꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯖꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯂꯥꯏꯟ ꯂꯧꯖꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯤ phanbiu ꯐꯒꯦꯔ ꯀꯩꯁꯨ ꯇꯧꯗꯦ tang ꯁꯦꯕꯥꯗꯨꯗ ꯐꯖꯅ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ tung koina tang kano tong nam tang leminanaba pa khungoi nam tang phanbiu na haibana na tan ai kasu sida hai ningai kasu leiti ꯃꯣꯏ ꯃꯦ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯁꯤ ꯊ꯭ꯔꯣꯠ ꯀꯦꯟꯁꯔ ꯍꯥꯏꯇꯥꯔꯦ ꯅꯥꯕ ꯆꯍꯤ 2-3ꯃꯨꯛ ꯁꯨꯔꯦ ꯑꯩꯈꯣꯏ ꯆꯝꯕꯤꯕ ꯊ꯭ꯔꯣꯠ ꯀꯦꯟꯁꯔ ꯍꯣꯏ ꯈꯅꯥꯎ ꯁꯤꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯂꯥꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯍꯥꯏꯇꯥꯔꯦꯅꯦ ꯃꯩꯇꯩꯒꯤ ꯂꯥꯌꯦꯡꯑꯅ ꯏꯐꯥ ꯏꯄꯨꯅ ꯊꯝꯕꯤꯔꯕ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯇꯣꯞꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯁꯤꯅ ꯃꯥꯏ ꯄꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯒꯗ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤ ꯀꯩꯅꯣ ꯇꯧꯖꯕꯗ ꯑꯗꯨ ꯃꯦꯗꯤꯌꯥꯗ ꯐꯣꯡꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕꯗꯤ ꯐꯣꯡꯕ ꯌꯥꯗꯕꯅꯤꯅꯀꯣ ꯄꯥꯕꯨꯡꯅ ꯐꯣꯡꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯆꯨꯝꯃꯝꯒꯅꯤ ꯈꯜꯂꯒ ꯌꯥꯝ ꯊꯥꯖꯕꯗ ꯂꯥꯛꯆꯕꯅꯦꯕ ꯁꯤꯒꯤꯗꯤ ꯐꯅꯤꯁꯨ ꯑꯩꯈꯣꯏꯅ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯦꯗꯤ ꯉꯔꯥꯡꯁꯨ ꯑꯃ ꯂꯥꯛꯄꯗ ꯄꯥꯕꯨꯡ ꯑꯃ ꯑꯁꯤꯗ 2 ꯑꯃꯁꯨ ꯐꯝꯕꯤꯔꯝꯃꯦꯕꯀꯣ
ꯑꯗꯨꯁꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯦ ꯑꯗꯨꯁꯨ ꯑꯩꯅ ꯍꯪꯖꯕꯗ ꯈꯔ ꯐꯔꯦꯅ ꯍꯥꯏ ꯃꯣꯏꯅ ꯍꯥꯏ ꯑꯗꯨ ꯐꯅꯦꯅ ꯋꯥꯈꯜꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯂꯤꯚꯔꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯗꯨ ꯂꯤꯚꯔꯗ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯤ ꯂꯪꯁꯇꯁꯨ ꯁꯟꯗꯣꯔꯛꯄ ꯗꯦꯟ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯁꯟꯗꯣꯔꯛꯄ ꯁꯔꯨꯗꯁꯨ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯑꯅꯥꯕꯗꯣ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯆꯠꯈꯤꯕꯗꯤ ꯀꯨꯏꯔꯦꯕ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯪꯁꯇ ꯁꯔꯨꯗ ꯅꯥꯕꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯂꯤꯚꯔ ꯅꯥꯕꯗꯒꯤ ꯂꯤꯚꯔꯁꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯆꯠꯄꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯒꯦꯞ ꯈꯔ ꯂꯩꯈ꯭ꯔꯦꯕ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗꯅꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯁꯟꯗꯣꯔꯛꯏꯁꯦ ꯑꯩꯅ ꯈꯥꯒꯦꯝꯄꯜꯂꯤ ꯔꯣꯁꯟ ꯈꯥꯒꯦꯝꯄꯜꯂꯤꯗꯒꯤ ꯅꯥꯔꯤꯁꯤꯅ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕꯅꯤ ꯄꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯀꯔꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯗꯥꯛꯇꯔ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯁꯤꯒꯤ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯣ ꯌꯦꯡꯀꯥꯟꯗ ꯀꯩꯅꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯪꯁ ꯀꯦꯟꯁꯔ ꯍꯥꯏꯕ꯭ꯔꯣ ꯂꯪꯁꯇꯅꯦ ꯍꯥꯏꯗꯥꯏꯅꯦ ꯂꯪꯁꯇ ꯀꯦꯟꯁꯔꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯏꯃꯥꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯍꯟꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯅꯥꯕꯁꯦ ꯑꯩꯈꯣই ꯌꯦꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯅ ꯐꯔꯗꯧ ꯃꯥꯜꯂꯦꯅ ꯂꯥꯛꯆꯔꯤꯅꯤ ꯃꯤ ꯁꯨꯝ ꯐꯕ ꯐꯩ ꯈꯣꯠꯂꯦꯅ ꯍꯥꯏꯅꯔꯛꯄꯗꯣ ꯊꯥꯖꯗꯅꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯃꯥꯒꯤ ꯃꯩꯈꯨ ꯌꯥꯏꯀꯥꯟꯁꯦ ꯁꯥꯏꯁꯤꯗ ꯑꯩꯅ ꯄꯨꯁꯜꯂ ꯌꯥꯏꯕꯀꯣ ꯁꯥꯏꯁꯦ ꯄꯨꯛ ꯁꯥꯏꯅ ꯍꯥꯏꯕ ꯃꯩ ꯌꯥꯏꯕꯗꯅꯦ ꯃꯅꯤꯡꯗ ꯌꯥꯏꯔꯒꯁꯨ ꯃꯕꯨꯛ ꯃꯅꯨꯡꯗ ꯐꯥꯎꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯃꯩ ꯌꯥꯏꯕ ꯈꯣꯠꯄꯗꯤ ꯌꯥꯏ ꯍꯥ ꯑꯣ ꯂꯤꯟꯊꯣꯏ ꯀꯧꯋꯦ ꯂꯝꯂꯣꯡꯒꯩ ꯃꯦꯂꯦ ꯀꯥꯏꯗꯦ ꯂꯝꯁꯥꯡ ꯑꯁꯣꯝꯗꯒꯤ ꯄꯣꯛꯃꯦ ꯆꯍꯤ 64 ꯁꯨꯔꯦ 64 ꯍꯟꯗꯛ ꯊꯤꯍꯧꯗ 64ꯗꯣ 64 ꯃꯗꯨ ꯑꯩꯈꯣꯏ ꯊꯣꯛ ꯇꯧꯖꯔ ꯌꯥꯅꯤ ꯌꯥꯔꯦ ꯀꯛꯊꯣꯛ ꯁꯤꯊꯣꯛꯄꯤꯔꯛꯑꯣ ꯃꯣꯏ ꯑꯩ ꯑꯥꯗ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩ ꯑꯗ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯍꯥꯛꯁꯤ ꯑꯩ ꯏꯁꯥꯅ ꯎꯁꯤꯋꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩ ꯏꯃꯤꯡꯅ ꯏꯕꯣꯏ ꯑꯃ ꯀꯧꯏ ꯌꯨꯝꯈꯥꯏꯕꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯔꯤꯁꯤꯅ ꯁꯨꯕꯗꯅꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯄꯥꯝꯅ ꯆꯤꯔꯥꯏꯗꯒꯤꯅꯤ ꯁꯤ ꯌꯦꯡꯕ ꯑꯃꯨꯛ ꯔꯤꯐꯔ ꯇꯧꯀꯥꯟꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯀꯤꯗꯅꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯀꯤꯗꯅꯤꯒꯤꯗꯅ ꯑꯃꯨꯛ ꯑꯄꯣꯝꯕ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯟꯅ ꯌꯦꯡꯗꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯦꯟ ꯔꯤꯐꯔ ꯇꯧꯅ ꯂꯩ ꯁꯣꯛꯆꯤꯟꯕꯁꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 80% ꯁꯣꯛꯑꯦꯅ ꯍꯥꯏꯕ ꯂꯥꯁ ꯁ꯭ꯇꯦꯖꯅꯤ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯑꯃꯗ ꯄꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯃꯄꯥꯟ ꯂꯝꯗ ꯄꯨꯕꯒꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯄꯨꯕꯗ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯥꯎꯒꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯣꯏ ꯆꯈꯥꯎ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯂꯩꯔꯤꯕꯁꯤꯗ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯂꯒ ꯃꯩ ꯌꯥꯏꯕ ꯈꯣꯠꯄ ꯑꯃ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯃꯥ ꯆꯍꯤ ꯑꯃ ꯀꯔꯤ ꯑꯃ ꯂꯩꯕ ꯁꯥꯡꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯃꯛꯄꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯆꯤꯡꯃꯩꯔꯣꯡꯗꯅꯦꯕꯀꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯦꯗ꯭ꯔꯦꯁꯁꯨ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛꯁꯦ ꯐꯪ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯁꯨ ꯃꯁꯥꯅ ꯊꯣꯛꯆꯔꯛꯑꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯦꯟꯁꯔ ꯐꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯃꯦ ꯐꯍꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯃꯁꯥꯅ ꯈꯪꯖꯔꯒ ꯄ꯭ꯔꯨꯞ ꯂꯩꯖꯔꯒ ꯚꯤꯗꯤꯑꯣꯁꯦ ꯊꯣꯛꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯐ꯭ꯔꯣꯗ ꯑꯣꯏꯔꯝꯃꯒꯗꯤ ꯂꯥꯜꯂꯝ ꯇꯥꯔꯒꯁꯨ ꯐꯥꯕ ꯌꯥꯏꯗꯅ ꯁꯨꯃꯥꯏꯅ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯩꯗꯧꯗꯣ ꯑꯗꯣ ꯃꯁꯥꯅ ꯊꯣꯛꯆꯔꯛꯏꯁꯤꯅꯗꯤ ꯃꯥꯏꯗꯣ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯏꯅ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯛꯇꯣꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯏꯟꯇꯔꯦꯁ ꯂꯩ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯨꯁꯣ ꯑꯗꯨꯒ ꯊꯥꯖꯔꯁꯨ ꯊꯥꯖꯗ꯭ꯔꯁꯨ ꯌꯦꯡꯕꯤꯔꯨꯁꯣ ꯑꯗꯨꯒ ꯍꯪꯕꯤꯕ ꯌꯥꯏꯀꯣ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯈꯣꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯩꯒꯨꯝꯕ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯐꯥꯎꯔꯛ ꯇꯥꯔꯒꯗꯤ ꯀꯣ ꯀꯦꯟꯁꯔ ꯐꯕ ꯉꯝꯕ ꯍꯤꯗꯥꯛꯁꯦ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛꯀꯤ ꯍꯤꯗꯥꯛꯁꯤꯅ ꯑꯣꯏꯇꯥꯔꯒꯗꯤ ꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯗꯩꯗꯤ
production ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯗ ꯑꯗꯩꯗꯤ ꯃꯊꯪ ꯂꯥꯛꯑꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯔꯨꯁꯣ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯅꯤꯡꯗꯅ ꯁꯤ ꯁꯤꯌꯔ ꯑꯃꯨꯛꯀ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯊꯪ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯈ꯭ꯔꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯐꯕ ꯑꯣꯏꯕꯤꯌꯨ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯛꯏ